Hello मैम ब्रह्मपुर चैनल असिदा अमुक हना तरामनो ओक्चेरी अदो ngasi video se मैम आई चैनल हेक हौबदगी मैम ना तत्तना हाबिरकपा अवापली हाइबा महमदुगी video से मो वाना तत्तना हाबिरकपा आई चैनल हेक intro video दगी हौरगा मथंग 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 आई blog सिंग दा तत्तना comment तौबिरकपा को अवापली उलो अवापली हाइरो अवापली यंगलोना अदुगा Facebook की message तसु को तत्तना मणिपुरम की चिलिनाव इबुंग सिंग ना हाइरे एकना इचल अवापली से उलो अमता जेंगनिंग याना को अदो कइनो आइसु तसेंगना अवापली से कायदे लेगे करिनोबो खंगमदेबा अखोय कसारदा लेरगा सुको आइगी तसेंगना दो आइगी असोयबनी हाइजनिंगे अदो अवापली से मयामना अवापली एना पनबिरकपदगी सु अवापली से करिनो ना थिगतबा मतमदा अखोय कसारगी कामरंगा हाइबा खुंजिदा अवापली हाइबा मफम से लेरमे असे एक्चुअली पु अखोयगी मैतै सिंगी ओइबा पुवारीगा मै लेनबा चही 3 खुदाकपा मतमदा मनी लेनबा अदुगुमलबा मफम अमा ओइरमे को असी मफम से अइना मैम से हाइरक मतुंगिना वीडियो से सेमगे खल्लगा चचरुरे मफमदुगा चचरुरे दुगा मफमदुगा चलगा हजिके कामरंगा खुनगी हदि अवापली मफमदुगी ngaksen lup हाइतारे को अदुगी मोइसिंग ककासिंग खरा फंगनाजरई ककासिंग दुना अवापली से कमाइना ओइगिबनो को अदुगा होजिक अवापली की फिबम से कमाइना लेरिगे कमाइना कई मतुंगदा अवापली से कमाइना सेमगतपगी प्लानिंग लेरिगे अदुसिंग दुसु मैमना मनिक चुमना ककासिंग दुना हाइबिरे अदुगा पुआरी दुसु खरा खरा पल मफमदुगा कमाइना चही 3 खुदाकपगी मतमदको हदि इपा इपुसिंगना मफमदुदा करी हाइना अवापली कौरमिनो करी मरंगी कौरमिनो अदुगा दुगा करी तौरमगे कैदौरमगे कमाइना तौरमगे पुरमक्से हदि कका सिंगदुगेगी वारी ओइना तामिनरसि अदुगा इ मफमदुसु उच्चरगे इना चचरुबदा अदो मयाम वीडियो सिगे सोइबा खोपा इना वा ngangbada लेबरको अदुगा अवाटपा लेरसु हाइबिरो अदु आई मथंग वीडियो दमु चुमधोकचरके अवाटपदो तपतना चुमधोकचरके अदुगा वीडियो से लोइबो जेंबियो अदुगा आई मथंग दमु आई अवापली हाइदि मखोय कसारदा लेबा मेतै सिंगसे को हाइदि सिगा हाइदि चही 3 खुदाकबा मतमदा करी हिस्टोरिकल प्लेस मफम लेबगे अखोय कसारदा को हाइदि कई मै अवालान नत्रसु अखोयगी पुआरीगा मै लेनबा मफम सिंगसे असि सिंगसिगी वीडियो आई मथंग तपना सेमजरके अदो मैम चैनल सिबु सब्सक्राइब तौबियु नुसी बिदुना सपोर्ट तौबियु मथंग सिगुम वीडियो के आम सेमजरके अदुगा अलानबा होइबा मैमसु कमेंट फीडबैक पिबिरमो दो मैम हुजी लोशन लोना थोकले अच्छा तोरे हुजी पुंग निपान तारेबा निपान से आदा अइना कामंगा जौदा पुंग 11 मुक ताबा जाय पुंग 11 तारगा दैदि चतोय से अइना किलोमीटर अखोय जुम सिगेगी मफम दो जौदा किलोमीटर जंखै मंगा मु 55 किलोमीटर नु लापेबा दो गाड़ी मरी सिंदोइनि मथंग हाइदि सिलचर दगी अमा अखोय बाजार दे सिलचर दगी मथंग तोरगा गाड़ी मरी सिला चतोइनि तो ngasi खक्ता दा अइना ब्लॉग से कवर तौबा ngमोइदबनिना अखोयगी ngasi अहिंग से अखोय इमानबिगी जुमदा लेरगा हयेंग खरा ngasi खरा तौरगा सेमगा आई दोय मपुंग फाला दोय हलक्तोइनिबा अदो इदम चतोइने दो आई गाड़ी मचा थौरगा लापमन बेसु गाड़ी मचा दो सांग थौबा ngमदबगी पुद्रे दम लाइन गाड़ी ओइन चलनी अदो मैम सु जेंगमिनरसि अदो चलुखिगे थोशुआना हांगलगे नयुमाय कई पांगलक लोलाब न लेबलम निंदा चाकना यिंगबा थारुक लुकावबशु लेते नंगबु लाबना दुम लेनरसु थमोयगी मारी अमा इरमने पुवारीदा पोकपिबा महकनसु लेबिखि अदुमैगी चाक्योम योयम येना चामिना बैवारिसु हेलो मैम आई हजी कामंगा जौरगा चेंज तौरगा ड्रेस चेंज तौरगा मु थोरैनिको अवापली से आई थेंगमनबगे आई लाकबगी वाबगी सो मपान ओबे खितंग नॉइस लेरे अदो एग्जैक्ट असि मफम सिनी अवापली आई से को हगी मफम से आई पली दिसु हाइपे उलक्के पली से हांदी याम वांगमे दो होजिकना से मनिंग द उरिसे सी सांगना उरिसे सी पलीने हमको आई उच्चरके फजना अदो सी वीडियो से हौद्रिगै ममांग सिगा अखोयगी अवापली सिगी वीडियो से हौद्रि ममांग सिगा अखोय कका अमा लै कका सिगगी अवापली से कसारदा करी हाइना अवापली हाइना कौरमिनो अदुदुगा हगी सिदा चही 3 खुदाकपगी मतमदा कंगलैचागी इपा इपुसिंगना क्लागा सिदा कई तौरमगे अदुगा पलीसिना कमाइना पली ओइरमिनो अदु सिंगी मतंगदा अखोय सु खंगदे कसारदा लेबो ओरगसो अदुबु अखोय कका सिगी मतंगदगी मयाम वारी ओइना तामिनरसि अदु वीडियो से लोइबो जेंबियो वारी से खंगनबगी दमकता सो जेंगसे
si lambi changi se khoi awapali gi lambi duni ga khoi na changi se si jingbiu si pali sine ba khoi na hujik chali lambi oina chali se si pali sine le mi se haidi keno wang di wangam ba do hujik ki tum kuira bani na nem dhare pali se haidi makha da na labuk leire si oin si ni cham cham na ko haidi pali se do mayam jingbiu si Kamranga kasargi Kamranga ba mafam dugani ko si awapali se lei se jingbi kakagi intro to biro aduga wari makha chathabiro aiha kasar Kamranga dagi awapali khubom ningsinglupki VP oina pujari ai nakta lei ba yamasina General Secretary ni hoi awapali khubom ningsinglup sige akhoi ngasi mafam sida lakpagi maramdi mafam asi hanagi akhoi sahi tare khunta khiba matamda jamna maru erba arum la historical part mo erba kasar Kamranga gi awapali haiba mafam asini asi haiba mafam asi akhoi kasar gi leiriba maitai maja singi oina natana atopa Manipur gi soina khari maroiba masi kaino mani masi place mani masi koina hariba puari gi oiba mafam masi koina matam punamakta jokhatuna sulagli akhoi hariba aina mamangda su pankiba kasar Kamranga gi awapali nising khubum lup haiba lup asi 1998 ta akhoi khunsi akhoi lamdamsi akhoi sin akhoi ahal sing laman sing na lingkalam bani adui matungna matang tang chatrak pamtungna akhoi ngasi pa lupsi president secretary oina akhoi matang tang phamji pai dun leiri akhoi isagi introduce tawra matung daina aina haijaning badi akhoi Manipuri gi ityas ta khwaidagi maru oriba chahi tare khuntak pa sida ai chahi tare gi khuntak pa maramda jamna mayamda sandongna taktragasu akhoi sidagi hena khangbo oja lai guru mayam su leiri ko aina haijaning madi aina mafam sida aina isamang na hating na thengno wei wari natte akoina thijaluga akoina jamkana thijaluba dagi ariga lamdam masida leiba ahalaman singna akoida takpirakpa adu mayam du nei mayam na share tawjaning se aina haijaning sina ngasi mamang da su ukiba akoi sokte hek changa akoina sangna mamang da chejiga sahite khuntakibu matamda ining thawgam bisinga madi narsingana awasinga lanthingna bidamak pallam khak simaga sangna leram adi khoi ching sang oina leiba duka dum madu moina matam duka modify toga adi semjen chajillaga awasinga lanthingna bidamak hariba pallasi semam bani na halaman singna maina hai ko adui matungda hariba pallasi akhoina ngasi phawda jamna cheksinna adi kain tawba ngam hudabadigi adi laibak thiba hai ga kaino akhoi jiji uri se do mamang da su jong video son da ko Kamranga railway station si mafam se ko si mafam simakta da ni hana awapali aina leiram se asi akhoi lamdam sida leiriba akhoi ahalaman singna matam duga ngasi historical place mo oriba mafam asi jamna value oriba akhoi puari mafam asi masigi value se mokoina khangin mo wat panara natraga mokoina sena hudabanara adi ai hajaningi ko adugi maram oiraga akhoi ngasi jamna marui mafam ase akhoi kanma ngam hudabni haiba mafam simakta da akhoi railway station sajana leire da akhoina ngasi jamna marui na masigi kaino se topic asi mayam dai chahi kaya dagi aina angamba dai yamba singna so ai leiba khungangi ahlaman singna so ayamba hojik mafam ase jamna marui na akhoi awang thak ta khoi ken to mayam dai mating loga mafam ase jamna historical place amoina value oina akhoi thamjaninga pani maramdi sing hairabada ngasi akhoi Assam da leiba maitai macha sing asi refugee gi type da labani se ai tongan ba communal changabani ina wafam je adi akhoina kari damata refugee oina laibano haibadu mayam na hena masi thijanam thoi kaino adi akhoina ngasi mafam sida ni thau ron gi haktak tai leireiba khoi ngasi refugee gi type da laini ngasi NRC semba matam da 1971 gi matung da changakumi refugee ni hai dudi akhoi maitai macha su ngasi khun Assam gi oina leiba mafam siga ayam da leiba singje ngasi NRC gi kaino sida akhoi changmo mathau tare kaino di akhoi di sengna hai di aina registration kaino oiraga su ai masi pam de kaino di jumbu amada
ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯌꯨꯝꯁꯤꯒ ꯑꯩꯅ ꯃꯄꯨ ꯑꯣꯏꯔꯒ ꯑꯩꯁꯨ ꯉꯁꯤ ꯌꯨꯝꯁꯤꯒ ꯑꯩ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯄꯦꯟꯗꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯩꯗꯃꯛꯇ ꯂꯥꯛꯄꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯀꯃꯥꯏꯅ ꯇꯥꯔꯛꯈꯤꯕꯅꯣ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯗꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇꯕꯗꯩꯅꯤ ꯑꯩꯈꯣꯏꯁꯤ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯑꯩꯈꯣꯏ ꯐꯨꯠ ꯐꯥꯠꯇꯒꯤ ꯊꯣꯔꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯦꯕ ꯃꯐꯝꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯌꯥꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯃꯦꯖꯣꯔꯤꯇꯤ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯌꯦꯡꯉꯨ ꯑꯩ ꯁꯦꯡꯅ ꯈꯔꯗꯤ ꯍꯥꯏꯖꯒꯦ ꯀꯩꯅꯣꯗ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯉꯁꯤꯒꯤ ꯑꯋꯥꯄꯜꯂꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯄ ꯉꯝꯃꯛꯇꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯏꯔꯦꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯀꯣ ꯑꯁꯤꯒꯤ ꯄꯥꯠꯁꯤꯐꯥꯎꯗ ꯅꯔꯕꯤꯜ ꯍꯥꯏ ꯈꯪꯅꯔꯦ ꯅꯔꯕꯤꯜꯁꯤꯁꯨ ꯅꯔꯕꯨꯗꯤ ꯑꯩꯈꯣꯏ ꯅꯔꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯨꯕꯔꯥꯖ ꯃꯃꯤꯡꯗꯒꯤ ꯂꯧꯔꯒ ꯊꯣꯟꯕꯅꯤ ꯖꯥꯠꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯩꯇꯩꯔꯣꯟꯗ ꯑꯣꯏꯅ ꯊꯣꯟꯅ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒ ꯑꯩꯈꯣꯏꯅ ꯇꯪ ꯇꯥꯅ ꯂꯩꯔꯝꯕꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃ ꯄ꯭ꯔꯃꯥꯟꯗꯨꯃ ꯐꯪꯒꯗꯕꯅꯤ ꯑꯗꯨ ꯂꯂꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯄ꯭ꯂꯦꯁ ꯑꯣꯏꯔꯤꯕ ꯂꯥꯏ ꯇꯦꯡꯒꯣꯟꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯃꯌꯥꯝꯁꯨ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥꯔ ꯀꯃꯪꯒꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯁꯨ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯑꯃꯗꯤ ꯅꯔꯁꯤꯡꯍꯅ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯝꯕ ꯍꯣꯏꯅꯦ ꯑꯍꯤꯡ ꯑꯃꯗ ꯁꯦꯝꯃꯝꯕ ꯑꯗꯨꯝꯂꯕ ꯄꯜꯅꯤ ꯍꯥꯏꯔꯤꯕ ꯄꯜ ꯑꯁꯤ ꯃꯌꯥꯝ ꯃꯩꯇꯩ ꯂꯥꯟꯃꯤ ꯂꯦꯕꯤ ꯃꯅꯤꯄꯨꯔꯤ ꯂꯦꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯈꯨꯟꯖꯥ ꯑꯁꯤ ꯑꯗꯨꯗ ꯑꯌꯥꯝꯕ ꯀꯁꯥꯔꯤ ꯃꯆꯥꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗꯨꯗ ꯑꯋꯥꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯦꯀꯣ ꯒꯣꯕꯤꯟ ꯆꯟꯗ꯭ꯔ ꯃꯈꯣꯏꯁꯤꯅ ꯃꯩꯇꯩ ꯅꯤꯡꯊꯧꯁꯦ ꯆꯪꯖꯐꯝ ꯄꯤꯔꯒ ꯊꯝꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯍꯤꯁꯇꯣꯔꯤꯀꯦꯜꯗꯁꯨ ꯃꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯅꯖꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯐꯖꯅ ꯃꯌꯦꯛ ꯁꯤꯠꯂꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤ ꯑꯗꯣ ꯑꯩꯅ ꯍꯧꯈꯤꯕ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇꯁꯨ ꯃꯅꯤꯄꯨꯔꯗ ꯆꯠꯂꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯁꯤ ꯃꯔꯝꯗ ꯑꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯩ ꯎꯅꯅꯕꯒꯤꯗꯃꯛ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯨꯠ ꯊꯥꯕꯛ ꯑꯩ ꯀꯩꯅꯣ ꯐꯥꯎꯕ ꯁꯤꯟꯅꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯝ ꯑꯋꯥꯄꯜꯂꯤꯒꯤ ꯃꯇꯥꯡꯗ ꯁꯤꯟꯅꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯗꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯄꯥꯃꯆꯥ ꯀꯣ 1995 ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯛꯈꯤꯄꯨꯔꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯒꯤ ꯁꯪ ꯀꯥꯕ ꯂꯥꯛꯄꯗ ꯑꯋꯥꯄꯜꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯗꯕ ꯑꯗꯩ ꯀꯌꯥꯃꯔꯨꯝ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯃꯁꯥꯃꯛꯅ ꯀꯩꯅꯣ ꯊꯝꯕꯤꯔꯝꯃꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯥꯕꯨꯡ ꯅꯤꯄꯥꯃꯆꯥꯅ ꯐꯥꯎꯕ ꯇꯦꯀꯤꯡ ꯇꯧꯔꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯟꯗꯨꯗ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯂꯣꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯐꯥꯎꯅꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯈꯨꯟ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯍꯥꯏꯕꯨ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯂꯝꯒꯤ ꯆꯌꯦꯠꯅꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯜ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯊꯣꯛꯄ ꯈꯥꯖꯤꯜꯂꯒ ꯈꯣꯝꯖꯤꯜꯂꯒ ꯃꯥꯒꯤ ꯃꯃꯤꯡꯗ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯀꯟꯁꯤꯜꯂꯛꯄ ꯑꯃ ꯑꯣꯏꯈꯤꯕ ꯑꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯥꯎꯁꯦ ꯐꯥꯎꯅꯗꯕ ꯒꯦꯞ ꯑꯃ ꯑꯣꯏꯈꯤꯕꯅ ꯑꯩꯅ ꯂꯧꯖꯩꯑꯕꯀꯣ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯤꯄꯥꯃꯆꯥꯅ ꯂꯥꯎꯊꯣꯛꯑꯝꯃꯤꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯁꯛꯁꯦꯁꯁꯨ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯊꯤꯕꯅꯔ ꯃꯥꯒꯤ ꯁꯔꯀꯥꯔꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯅ ꯑꯗꯨꯝ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯄꯥꯕꯨꯡ ꯑꯔꯥꯝꯕꯝ ꯁꯣꯃꯔꯦꯟꯗꯣ ꯃꯥꯁꯨ ꯃꯐꯝꯁꯦ ꯂꯥꯛꯇꯅ ꯑꯋꯥꯄꯜꯂꯤ ꯃꯇꯥꯡ ꯌꯥꯝ ꯀꯟꯅ ꯊꯤꯟꯖꯤꯟꯕ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯃꯐꯝꯁꯤ ꯁꯥꯕꯤꯅꯕ ꯃꯥ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯄꯥꯕꯨꯡ R.K. ꯔꯥꯅꯦꯟꯗ꯭ꯔꯖꯤꯠꯁꯨ ꯃꯥꯁꯨ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯌꯦꯡꯁꯤꯟꯅ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯂꯥꯛꯑꯒꯗꯤ ꯑꯊꯧꯂꯨꯞꯅꯆꯤꯡꯕ ꯃꯇꯝ ꯑꯃꯒꯤ ꯑꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯏꯌꯥꯝꯕ ꯍꯦꯔꯥꯖꯤꯠꯅꯆꯤꯡꯕ ꯍꯧꯖꯤꯛꯇꯤ ꯃꯃꯩꯐꯥꯒꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯤꯡꯕꯨꯗꯤ ꯑꯩ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯌꯥꯝꯕꯅ ꯁꯤ ꯌꯥꯝ ꯀꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯕ ꯃꯐꯝꯅꯦꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯂꯩꯈꯤ ꯑꯗꯣ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯁꯨꯝꯗꯒꯤ ꯑꯋꯥꯄꯜꯂꯤꯒꯤ ꯋꯥꯐꯝꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯄꯟꯖꯔꯤꯕꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯁꯥꯔꯒꯤ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯣꯛꯈꯠꯁꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯇꯣꯝꯗ ꯂꯥꯛꯀꯅꯦꯕ ꯁꯨꯝꯗꯒꯤ ꯀꯩꯅꯣ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯦꯟꯗꯤꯗꯦꯠ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯂꯤꯛꯈꯤꯕ ꯃꯤꯁꯤꯡ ꯈꯔꯅ ꯆꯣꯡꯉꯒ ꯍꯦꯛꯇ ꯌꯥꯔꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁꯁꯤꯡꯁꯦ ꯌꯣꯛꯈꯠꯄꯗꯣ
ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯣ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯉꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯇꯣꯛꯑꯁꯦꯕ ꯑꯩꯒꯤ ꯃꯈꯥꯗ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯆꯍꯤ 18 19 20 ꯃꯅꯨꯡ 25 ꯃꯅꯨꯡ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯩ ꯃꯈꯣꯏꯅ ꯐꯥꯎꯕꯗ ꯉꯁꯤ ꯑꯥꯎꯄꯜꯂꯤ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯈꯪꯉꯛꯇꯕ ꯑꯃ ꯂꯥꯛꯑꯦꯕ ꯏꯈꯨꯟ ꯀꯀꯥꯒꯤ ꯋꯥꯊꯠꯅꯀꯣ ꯁꯤꯗ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯑꯗꯨꯁꯨ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯁꯤꯁꯦ ꯉꯁꯤ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯁꯦ ꯉꯁꯤ ꯀꯩꯅꯣ ꯑꯃꯅ ꯃꯦꯖꯔ ꯑꯃꯅ ꯄꯨꯔꯛꯈꯤꯕꯅꯤꯀꯣ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯦꯖꯔꯁꯤꯅ ꯄꯨꯔꯛꯈꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯋꯥꯄꯜꯂꯤꯁꯤꯒꯤ ꯌꯥꯝꯅ ꯅꯛꯅ 100 ꯃꯤꯇꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯁꯦ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯁꯦ ꯑꯍꯥꯟꯕ ꯂꯥꯡꯂꯦꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯀꯃꯪꯉꯥꯗ ꯂꯩꯕꯅꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯗꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯣꯏꯅ ꯀꯩꯅꯣꯗ ꯏꯈꯤ ꯑꯁꯤ ꯏꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤ ꯑꯦꯝ ꯑꯣꯏꯔꯤꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯃꯁꯥꯃꯛꯅ ꯂꯥꯛꯑꯒ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤꯀꯣ ꯃꯥ ꯂꯥꯛꯑꯝꯃꯤꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏ MLA ꯏꯂꯦꯛꯁꯟꯒꯤ ꯁꯤꯒꯤ ꯃꯥꯏ ꯀꯦꯝꯄꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯥ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯃꯛꯅ ꯆꯪꯉꯛꯑꯒ ꯃꯐꯝꯁꯦ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯆꯠꯈꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯕ ꯑꯗꯣ ꯑꯋꯥꯄꯜꯂꯤꯁꯤꯃꯗꯤ ꯃꯥ ꯃꯇꯝꯅꯔ ꯅꯠꯇ꯭ꯔꯒ ꯃꯥ ꯈꯪꯗꯕꯅꯔ ꯑꯩꯈꯣꯏꯅ ꯄꯤꯕꯗꯤ ꯄꯤꯈꯤꯕ ꯑꯗꯣ ꯄꯥꯎꯗꯣ ꯐꯥꯎꯅꯍꯧꯗꯕꯅ ꯃꯥꯒ ꯑꯩꯈꯣꯏꯒ ꯀꯩꯅꯣ ꯇꯧꯍꯟꯕ ꯌꯦꯡꯍꯜꯍꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯑꯋꯥꯄꯜꯂꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯁꯛꯇꯝꯗ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯥꯏꯖꯩꯀꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯟ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯔꯤꯁꯦꯀꯣ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯃꯇꯝ ꯑꯃꯗ ꯑꯂꯪꯕꯤ ꯄꯥꯠ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯑꯂꯪꯕꯤ ꯄꯥꯠ ꯑꯂꯪꯕꯤ ꯄꯥꯠ ꯀꯣ ꯑꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯑꯋꯥꯄꯜꯂꯤꯁꯤꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯑꯃꯅꯤ ꯃꯥꯁꯦ ꯂꯩꯔꯝꯃꯤꯁꯦ ꯁꯤ ꯌꯥꯝꯗꯕꯗ ꯀꯌꯥ 2 3ꯒꯤ ꯆꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯂꯣꯏꯅ ꯐꯨꯟꯖꯤꯟꯈꯤꯕꯅꯤ ꯑꯗꯣ ꯁꯤ ꯃꯅꯨꯡꯁꯤꯒ ꯆꯤꯡ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯄꯥꯠꯁꯦ ꯐꯨꯟꯖꯟꯈꯤꯕ ꯑꯗꯩꯗꯤ ꯁꯤ ꯔꯦꯜ ꯂꯝꯕꯤꯁꯦ ꯁꯦꯝꯖꯤꯟꯕꯗ ꯂꯣꯏꯅ ꯆꯠꯈꯤꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯑꯗꯨ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯁꯤ ꯈꯔ ꯆꯠꯂꯒꯗꯤ ꯎ ꯐꯪꯒꯅꯤ ꯑꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯁꯨ ꯌꯥꯝꯗꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯌꯥꯗ 1.5 2ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯔꯝꯕ ꯄꯥꯠꯅꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯑꯝꯃꯤ ꯑꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯤꯅ ꯂꯣꯏꯅ ꯐꯨꯟꯖꯟꯈꯤꯕ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯇꯣꯇꯦꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯑꯗꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯍꯧꯖꯤꯛ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯅ ꯊꯠꯆꯟꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯃꯇꯝ ꯆꯥꯅ ꯌꯣꯛꯈꯠꯅ ꯊꯝꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯋꯥꯔꯣꯏꯗꯕꯅꯦꯅ ꯑꯩꯅ ꯂꯧꯖꯩꯑꯕꯀോ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯇꯣꯇꯦꯜꯂꯤ ꯃꯁꯛ ꯍꯣꯡꯈ꯭ꯔꯦ ꯃꯣꯗꯔꯟ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯃꯐꯝꯁꯤ ꯃꯣꯗꯦꯜ ꯑꯣꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥꯗꯣ ꯃꯊꯪ ꯑꯩꯈꯣꯏ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯁꯨ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯀꯥ ꯂꯥꯏ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯑꯩꯈꯣꯏ ꯎꯠꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯆꯤꯡꯁꯦ ꯊꯨꯒꯥꯏꯔꯒ ꯁꯣꯝꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤ ꯑꯣ ꯁꯤ ꯆꯤꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯣ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦ ꯃꯌꯥꯝ ꯂꯥꯏ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯃꯤꯁꯦ ꯁꯤ ꯂꯧꯕꯨꯛꯁꯤꯒꯅꯤꯀꯣ ꯀꯀꯥ ꯁꯤ ꯂꯧꯕꯨꯛꯁꯤꯒ ꯑꯣꯏꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯤꯡꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯃꯦꯜꯂꯒ ꯂꯧꯕꯨꯛ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯁꯥꯠꯂꯝꯃꯦ ꯄꯨꯈ꯭ꯔꯤꯗꯣ ꯐꯖꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯥꯎꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯈꯨꯕꯝꯗꯣ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯎꯠꯂꯛꯀꯦ ꯁꯤ ꯂꯝꯕꯤꯁꯦ ꯎꯠꯆꯈ꯭ꯔꯦ ꯉꯁꯥꯏ ꯁꯤ ꯑꯋꯥꯄꯜ ꯍꯥꯏꯕ ꯂꯝꯕꯤꯗꯨꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈ꯭ꯔꯦ ꯑꯃꯨꯛꯀ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ Chahi taret khun tapa mitok chana landaba iga khayaba machin manau chetnaba Maitilay magkaphiba Shamlang para sakhiba Kaurabara kaujing phiba Kanglay chasa 시제 밤비세 이제 하나 서로 밤비에나 내려면도 짬나 싸우 밤비 그런 거냐고 시제 깎으가 아무 종합거든요 레이시 지 알리거니 마마이 마루들이 종합거니 맞지 시니 하나 아플리기 나간다 내려면 밤비 lambi si coba asi su moin fon mante ba hana gi lambi de soita raga dagi macet ma moin apli na kau kone asi se anu ba kene mate hana apli de gi ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯗ ꯈꯨꯗꯝꯗ ꯂꯩꯍꯧꯕ ꯍꯥꯏꯕꯨ ꯁꯤ ꯄꯥꯝꯕꯤꯁꯤꯗ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯝꯕꯤ chawra pambi si ga mangi pambi am ka horam me mangi pambi si gi mo si ga gi mai si ko no gi no ngong ne gi no ngom gum da mai ko mai ku ka bo mai taw ko ꯃꯪꯒꯦ ꯄꯥꯝꯕꯤꯁꯦ mangi pambi si ma si se ko gi moina ko gi lan keno torom dai da ko gi chak thong ma ga ne di chak thong ga chak si cha ban nang de ne
ꯂꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯃꯣꯏꯅ ꯆꯥꯛꯁꯦ ꯈꯨꯝꯖꯤꯜꯂꯝꯃꯒ ꯃꯨꯟꯕꯣꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯆꯐꯨꯅꯦ ꯀꯩꯅꯦ ꯐꯨꯝꯃꯝꯃꯤ ꯆꯐꯨꯅ ꯀꯩꯅ ꯐꯨꯝꯃꯝꯃꯒ ꯑꯗꯨꯃꯥꯏꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯆꯐꯨꯗꯨꯅꯦ ꯉꯁꯥꯏ ꯔꯦꯜꯋꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯂꯝꯕꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗꯅꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯃꯂꯥꯁꯤꯡꯗꯨꯅ ꯐꯪꯒꯦꯅ ꯇꯧꯋꯤ ꯆꯥꯛꯁꯨ ꯐꯪꯉꯤ ꯁꯅꯥ ꯐꯪꯉꯤ ꯃꯐꯝꯁꯤꯒ ꯁꯅꯥꯁꯨ ꯁꯅꯥ ꯈꯖꯤꯛꯀꯥꯟ ꯁꯅꯥ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯣꯏꯅ ꯐꯪꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯐꯪꯉꯤꯕ ꯕꯤꯍꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯔꯛꯇ ꯕꯣꯁꯇꯥꯁꯤꯒ ꯀꯩꯅꯣꯁꯦ ꯁꯅꯥꯁꯤ ꯌꯣꯝꯁꯤꯜꯂꯒꯀꯣ ꯃꯥꯁꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯕꯅꯦꯕ ꯊꯕꯛꯀ ꯁꯨꯔꯝꯗ꯭ꯔꯕꯅꯦꯕ ꯁꯅꯥ ꯐꯪꯈꯤꯗꯣꯏꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒ ꯂꯩꯔꯝꯕ ꯆꯐꯨꯗꯨꯁꯨ ꯐꯪꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗꯤ ꯑꯍꯟꯁꯤꯡꯅ ꯉꯁꯤꯗꯩꯅ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗꯩꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯦꯕ ꯑꯗꯣ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯐꯝꯁꯤ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯔꯦꯜꯋꯦ ꯂꯥꯏꯟ ꯆꯪꯉꯛꯄꯗꯒꯤ ꯔꯦꯜ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣ ꯑꯀꯟꯕ ꯍꯥꯏꯒꯤ ꯃꯇꯨꯡꯗ ꯃꯐꯝꯁꯦ ꯄꯩꯁꯥ ꯁꯦꯟ ꯈꯔꯒꯤꯗꯃꯛꯇ ꯃꯐꯝꯁꯦ ꯆꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯁꯔꯀꯥꯔꯅ ꯂꯝꯕꯤꯁꯦ ꯄꯜꯂꯤꯁꯦ ꯊꯨꯒꯥꯏꯈꯤꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤ ꯂꯣꯏꯅ ꯁꯥꯡꯅ ꯑꯣꯏꯅꯦꯕ ꯑꯗꯣ ꯊꯟꯖꯟꯈꯤꯕ ꯈꯣꯠꯆꯟꯈꯤꯕ ꯀꯌꯥꯗꯒꯤ ꯑꯗꯨꯝ ꯉꯁꯤ ꯁꯤ ꯐꯤꯝꯁꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯀꯠꯄꯗꯒꯤ ꯁꯤ ꯐꯤꯝꯁꯤ ꯂꯥꯛꯄꯅꯤ ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯃꯈꯥꯗ ꯀꯣ ꯑꯗꯨ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯂꯦꯛꯁꯟ ꯅꯨꯡꯁꯟ ꯈꯔ ꯇꯧꯔꯒꯅꯦ ꯕꯥꯎꯟꯗꯥꯔꯤ ꯑꯣꯏꯅ ꯊꯣꯜꯂꯒ ꯂꯩꯕꯥꯛ ꯊꯣꯜꯂꯒ ꯁꯤꯒꯤ ꯐꯤꯝꯁꯤꯕꯨ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯇꯦꯆꯨ ꯑꯃ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯪ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯂꯩꯔꯛꯀꯦꯅ ꯆꯥꯎꯕꯅꯤꯅ ꯆꯨꯝꯅꯒꯤ ꯏꯁꯇꯦꯆꯨꯗꯪ ꯊꯝꯅꯤꯡꯕꯩ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯐꯝꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯌꯣꯛꯂꯒ ꯊꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯤꯂꯔꯁꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤꯗꯕꯅꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯏꯁꯇꯦꯆꯨ ꯁꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯅꯥꯎ ꯐ꯭ꯔꯦꯟꯖꯤꯠ ꯑꯩ ꯏꯁꯥꯃꯛ ꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯔꯤꯗꯁꯨ ꯔꯦꯁꯄꯣꯟꯁꯕꯨꯗꯤ ꯑꯗꯨꯝ ꯄꯤꯔꯛꯏ ꯇꯧꯅꯦ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯕꯦꯕꯤ ꯁꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯃ ꯊꯣꯛꯈꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒ ꯄꯨꯔꯥ ꯇꯥꯁ ꯇꯧꯅ ꯂꯩꯒꯗꯕ ꯃꯇꯝꯗꯨꯃ ꯃꯥꯡꯈ꯭ꯔꯦ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯟꯈꯤꯕꯀꯣ ILPꯒꯤ ꯃꯇꯥꯡꯗ ꯆꯠꯈꯤꯕ ꯑꯗꯩ ꯍꯟꯗꯛ ꯑꯃꯨꯛ ꯆꯍꯤ ꯑꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯀꯣꯔꯣꯅꯥꯅ ꯃꯥꯡꯍꯟꯅ ꯂꯩꯔꯦ ꯑꯁꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯅ ꯂꯩꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯨ ꯀꯁꯥꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤꯗꯤ MLA MP ꯀꯔꯤꯝ ꯂꯩꯖꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨꯞꯅꯒꯤ ꯌꯨꯝꯗꯩ 10, 20, 50, 100 ꯈꯥꯏꯔꯒ ꯑꯩꯈꯣꯏ ꯏꯁꯇꯦꯆꯨꯁꯤꯒꯤ ꯃꯪꯕ ꯅꯠꯇꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯄꯥꯕꯨꯡ CM ꯕꯤꯔꯦꯟꯗ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯎꯅꯕꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯄꯥꯕꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒꯀꯣ ꯑꯩ ꯄꯥꯕꯨꯡꯗ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯀꯁꯥꯔꯗ ꯂꯩꯔꯝꯕ ꯍꯤꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯥꯏꯞꯇ ꯂꯥꯛꯏꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯈꯨꯗꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯌꯣꯛꯈꯠꯂꯒ ꯑꯩꯈꯣꯏꯁꯦ ꯈꯨꯡꯒꯪꯁꯤꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯈꯤꯕꯅꯣꯗꯣ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯑꯩꯈꯣꯏ ꯊꯝꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣ ꯀꯁꯥꯔ ꯃꯆꯥꯗꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯅ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯅ ꯀꯁꯥꯔ ꯈꯪꯗꯦ ꯇ꯭ꯔꯤꯄꯨꯔꯥ ꯈꯪꯗꯦ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯀꯣꯜꯂꯦꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯪꯗꯦ ꯂꯩꯔꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯊꯧꯅꯀꯃꯥꯏꯅ ꯇꯧꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯈꯨꯗꯝꯗꯨꯅꯦꯕ ꯁꯤ ꯑꯩ ꯐꯣꯟꯗꯒꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯨꯝꯁꯨ ꯋꯥꯔꯣꯏ ꯑꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯪꯗꯅ ꯀꯁꯥꯔ ꯈꯛꯇꯅ ꯇ꯭ꯔꯤꯄꯨꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯠꯇꯅ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕꯅꯦ ꯈꯜꯂꯒ ꯁꯤꯁꯤꯝꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯄꯥꯕꯨꯡ CM ꯕꯤꯔꯦꯟꯗ ꯁꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟ ꯆꯪꯐꯝꯗꯨꯅꯤ ꯁꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ శ్రీ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯂꯝꯕꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯃꯥꯟꯗꯣꯞꯇꯣ ꯆꯪꯉꯦ ꯁꯤꯗ ꯃꯥꯟꯗꯣꯞꯇꯣ ꯆꯪꯉꯒ ꯁꯤ ꯃꯥꯟꯗꯣꯞꯁꯤꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯃꯥꯟꯗꯣꯞꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯥꯒꯠꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯤ CMꯅ ꯃꯅꯤꯄꯨꯔꯒꯤ CMꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒ ꯊꯥꯗꯕꯤꯔꯝꯃꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯁꯦꯝꯒꯠꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯍꯧꯔꯤꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯃꯦꯖꯔ ꯑꯃꯅ ꯄꯨꯔꯝꯕ ꯀꯩꯅꯥꯗꯒꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯅ ꯁꯥꯕ ꯂꯥꯏꯅꯤ ꯍꯥꯏꯀꯣ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯁꯤ ꯂꯥꯏꯁꯤꯁꯨ ꯌꯥꯎꯅ ꯁꯤꯗ ꯎꯔꯤꯕ ꯒꯣꯕꯤꯟꯗꯁꯤꯅꯤ ꯁꯤꯁꯦ ꯄꯨꯔꯒ ꯆꯦꯜꯂꯝꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯒ ꯊꯝꯃꯝꯃꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤ ꯕꯤꯖꯣꯏ
ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯥꯅ ꯍꯧꯖꯤꯛ ꯂꯥꯠꯂꯒ ꯂꯩꯅꯔꯤ ꯀꯁꯥꯔꯒꯤ ꯀꯥꯃꯪꯒ ꯍꯥꯏꯕ ꯈꯨꯟꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯁꯤꯅꯤ ꯁꯤꯅ ꯂꯥꯏꯅꯨꯡꯅꯤꯀꯣ ꯍꯥꯏꯗꯤ ꯚꯥꯃꯣꯟ ꯏꯃꯨꯡꯅ ꯁꯤ ꯍꯧꯖꯤꯛꯁꯨ ꯂꯥꯠꯂꯒ ꯌꯥꯝ ꯐꯖꯅ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯒ ꯄꯨꯖꯥ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ Numidang wai malamda barak turil turbanda mapam lamdam dingduna hik nahi nakap kiba pangal tigla nung shana khayat chik na khang kiba lam khingak pamaring na thangi jagoy kat kiba kaura barak kaujan thiba kang lai cha sa Câu đưa bơi đã câu chân thì bậc căng lấy cha xa